Layengbagi Mingda, Doctor na private part Kakkhre. Assam ki Silchar da laiba hospital amada layengduna lairakhiba Manipurdagi miyoi ama doctor na biopsy tawgani haiduna masagi ayaba yauduna finungi haksang Kakkhre haina report amana phongdoklei. Finungi haksang kaktat pikhraba miyoi aduna mahakpu layengliba doctor adugi mathakta complaint file tawkhre. Jiribam district tagi Atikur Rahman kauba miyoi adu finungi haksang da infection tawrakpadagi Silchar da laiba private hospital amada layengkhibane. Miyoi aduna file tawkhiba complaint adugi matunginna mahakpu layengliba doctor aduna makhal kayagi test tawhalaba matungda chingnaba khara leibadagi biopsy tawnaba khangalakhe. Matam ikan kanadana mahakpu operation theater da pusilaga masagi ayaba yaudana finungi haksang kakthakkhibane. Ahanbada mahak finungi haksang kakthakkhre haiba masana khangjakhide. Operation loiraga dressing lauthokpa numitta private part yauramkhidabani haide. Masagi private part yaudre haiba hek khanglakhibaga mahakna Dr. Sinha kauba mahakpu layengliba doctor aduga kayara khanna unanaba honakhe. Adubu hospital ki administration ga doctor aduga unabagi khudong chaba phangankhide. Maduna maram oiraga police ta complaint file tawkhibane. Cheksindana Gari Thoubadagi accident da Sibada compensation Piroidabani. Kanagumbana Cheksindaba mawongda Gari Thoubadagi accident thokpada laikhidaba tarvade motor vehicle eki matunginna laikhidrabagi imung manungda compensation Piroidabani haina Supreme Court na Thadokhre. Justice PS Nursing amade Justice R Mahadevnagi Vance na wapamasi phongdokhibane. Gari accident da laikhidraba miyoi amagi loinabe machanupa amasung imung manunggi miyoi singna insurance company amada lupa lakh marfugi compensation pinaba wakalakhibagi matangda Supreme Court na wayel asi pikhibane. Laikhidrabagi imung manungda hiramasiga mari lainana Karnataka High Court ta petition nama file tawrakhe. Kumjali singani kunmari gi November kulhumdoida Karnataka High Court na laikhidrabagi imung manungda compensation piba maram chadi haiba wayel pikhe. High Court ki wayel aduda khud thingjinba maram chadi haina Supreme Court na phongdokhe. Kumjali singani taraga marigi June taraga nipanda NS Ravi Sakauba miyoi amana Mala Sendra Village dagi Arasikeri town fauba gari thauduna chatpagi lambeda accident thokhibane. Laikhidrabagi apokpa machi amade masasingsu mahaka loinana gari aduda punna tongminakhe. Compensation pibi nabagi matangda file tawrakpa petition ama court na kumna yangsilaba matungda Ravi sana Cheksindaba mawongda traffic ki rule pumnamak thugaiduna gari Thoubadagi laibak thiba thokdok thokhibani haibage mayek senglaba khudam phangba ngamkhe. Maram aduna laikhidrabagi imung manungna hiramasagi matangda compensation pibi nabagi matangda file tawrakpa petition adu makhatana khanabagi mathau tadre haina phongdokhe. Amaromda contract basis ta thabak changlakhiba public prosecutor ama regular tahanbiyu haina file tawrakpa petition ama Supreme Court na reject tawkhre. Justice Sandip Mehta amasung Justice Jaimalia Bapsi gi bench na wayel asi pikhibane. Ahanbada public prosecutor aduna Kolkata High Court ta petition ama file tawduna mahakpu regular tahanbi na bawakalakhe. Additional public prosecutor khanbagi thabak thauramasi Code of Criminal Procedure 1973 gi provision singi makhada paikhatpane maram aduna contract basis ta thabak changlakpa amabu regular tahaloidabani haikhe. Official Secret Act Ngakna chatabasing akan basairak phangadaure. Leingakki Aron-Athup Ngakna Chatnaba mari Leinaba official singda GAD na section Warol Pikhre. Leingakki maruoibo official documents sing Cheksin na thambaga loinana Aron-Athup sing Ngakna Chatnaba Manipur Leingakna mari Leinaba singda akan ba section Warol Pikhre. Manipur Leingakki General Administration Department GAD na thokiba zero lamagi matunginna hawjik thabak tawriba amasung thabaktagi pothakraba miyoi kharana Leingakki Aron-Athup sing laibak miyamda khanganbagi thawong thengnare. Hairiba thawong asi Central Civil Services Conduct Rules na 1964 gi Rule number 8 amasung 11 loinana Official Secret Act 1923 gi Section 5 na yadaba thawong ne. Hanadagi chanaduna lakliba legal provision sing asigi wangmada kanagumbana thabak tawramba thengnarabade logi oiba matik sabe action lokhatkane. Leingakki employee chenaram lagana chanaba rule singi makhada mathau taba disciplinary action lokhatkani haina GAD gi chairol asina mayek sengna palle. GAD gi chairol asida public sector undertaking PSU autonomous bodies sing board society agency commission government aided company amade university sing yauna Leingakki loisang pumnamakta thabak tawriba employee singna karigumba phibam amatada classified documents sing paisanduna thamba natraga sisinaba yaroi haiba akan ba wafam su Leingakki chairol asida palle. National Security ga mari lainaba information pumnamak section na thambagi tangai fadaba laiba maramna laibak asida Official Secret Act chanaduna lakhibane. Ek asigi mayokta thabak tawramba thengnarabade hairiba miyoi adu logi matungina matik sabe action lokhatpa yai haiba wafam ek asida mayek sengna palle
national security gi wafam asi yamna maru oina launaba tarabasu tongan ba civil liberties group amadi media organization kaya na official secret eki mayokta yaning da bo wafam kaya phongdok narakpa laikre ek asi aran ba mawong da sizinaraga Leingakki aswaiba amadi aran ba thaurang sing miyam dagi lotsin duna thamna bo hona ba yaure haina civil liberties organization kaya na maral sirakpa laikhe adum oinamak national security da kai ba thokan gadaba lairabade ek asi mapung phana chanahan batangai fade haire MHN na Kukigi Luchingbasinga Ahumlak Suba Oina Wari Sannakhre Sugi ground rule Semdokpagi Matangda Kupna Khannakhre Ministry of Home Affairs MHA gi official singna Kuki insurgent group singa Wari Sannakhre Ahumlak Suba Oina nakalani na Wari Sannakhibada suspension of operation su agreement ki ground rule sing Semdokpagi Matangda makhata na Khanakhi haina Tribune da phonglakpa report amana haire haukiba Jun 8 amasung Jun 13 nakalani na Wari Sannakhibagaloina na Manipur gi highway singda miyambu aki akhang leitana sathok sasin yahanaba amasung logi wangmada pairiba khulai sing surrender tawbagi matangda kupna Khannakhre kumja 2022 gi me thadagi hauna Manipur da kanglup ani gi marakta hana sunabagi thodok thorokhraba matungda nakal ani gi marakta yasinaba puraktuna ingtapa phibam malhenabagi pandamda MHA na maitai gi CSO sing amasung Kukigi Luchingbasinga Wari sanabagi thaurang lakhatuna lakhe Maitai gi CSO singna Manipur gi mafam pumnamakta miyamna ki akhang leitana chathok chasin tawbada yahangadabani haiba wafam yauna tongan ba demand kaya pukhatke Kuki Luchingbasingi maikai dagi de legislature laiba union territory ama semgadabani haiba wafam taksinduna lakhe Wari sanabada yaukiba Kuki Luchingba mana Tribune da phongdokhibagi matungin Jun 8 gi matung tarakbada center ga Wari sanabada singthaningai oiba mawongda Kumang sauksin bangamle athuba matamda Kuki singna taliba demand fanglagani haibagi thajaba laire haire kumja 2009 dagi hauna center ga peace talk tawduna lagliba Kuki militant group singi designated camp ayamba maitai singna namna khundaba mafamga naknana leiba maramna sugi camp sing hongdok khinabagi apamba maikai kaya dagi phongdok narakpa laikhe Ministry of Home Affairs na su agreement ki ground rules sing review tawbaga loinana tha asigi manungda maitai amasung Kuki Luchingbasinga makhata na Wari sanabagi thaurang lokalakba yai haina thajanare kumja 2009 da khuyak pinakhiba su agreement sahi khudingi sangdoktuna lakhe adubo kumja 2013 gi February 18 da Manipur Leingakna nakal ahum gi oibe agreement asidagi tokle haina lauthokhe kumja 2009 da khuyak pinakhiba su agreement ki ground rules singi wangmada Kuki militant singna hingsa gi oiba thaurang kaya laukalakpana maram oiraga Manipur da kanglup ki ungkhanaba thodok thorokpani haina hanagi chief minister N Biren na kayarakhana phongdokpa laikhre Ministry of Home Affairs na korokpadagi Ahumlak Suba Oina ngarang Wari Sannakhibada Kukigi maikaidagi United People's Front UPF amasung Kuki National Organization KNO gi makok thongba luchingba kaya na saruk yakhe Ministry of Home Affairs ki maikaidana Intelligence Bureau amade Ministry gi makok thongba official kaya na saruk yakhe UPF amasung KNO gi kadar 2002 rom chingi district singda hangdokpa tongan ba designated camp taraga mari da thambaga loinana kadar amamamda tha khudingi lupa 3,000 stipend oina piduna lakhibane haujik thokliba wathok asi loisilhanna bagi pandamda su agreement abrogate tawgadabani haina maikai kayadagi taksilakpa laikhre UN na Cheimanbadagi military Juntana Angang Lanmi marfudraga humdoi Thadokhre Myanmar da chahi nauriba Angang chamri rom Lanmi oina sizinabagi matangda UN na kanba wafam thamlakraba matungda military Juntana Angang marfudraga humdoi military service dagi pothahankhre military junta gi mouthpiece oiriba Global New Life of Myanmar koba pauksi amagi report na hai UN gi report fanglaba matungda junta gi makok thongbo official singna Lanmi singi chechang pumnamak ningthina verification tawraga chahi nauriba Angang Lanmi marfudraga humdoi service dagi discharge tawkhibane hauji Angang Lanmi taraga nipan thabak tawri haibagi matangda makhata na thijinba hore haire Myanmar da chobo wathok ama thorokpadagi military junta na mamang sahida chahi nauriba nupa macha chamri ga hompuga taret amasung nupi macha taraga manga Lanmi oina thabak tawhankhi haina UN Secretary General gi report amana phongdokhe